FMR lauthokibagi matangda Chandel amasung Tecnopolda pung 12 shutdown tawkre. Bharat Lengang Indo-Myanmar border fencing khaba amadi free movement regime FMR lauthokibagi mayokta Chandel Naga People's Organization, CNPO Naga Student Union Chandel NSUC amadi Naga Chief Association Chandel amadi makogi unit singna senduna ngasi Chandel amadi Tecnopol district ta total shutdown gi khongjang changsin khre khongjang asi changsin kibaga loinana Miam gi Oiba Chobo Rally amasu Chatkhre ngasi ayuk pung 6 tagi hauduna numidang wairang pung 6 fawba changsin gadaba pung 12 gi Oiba total shutdown manungda khongjang sagutpa singna lambida uwa faijinduna lambi thingbagi khongjang changsin ki loinana Chandel amadi Tecnopol district headquarter da miam gi Oiba rally chatki Manipur gi chief minister khanbagi laikhai tadri Sambit Patrana governor amadi MLA sing unakre Nongthomam Biren Singana Manipur gi chief minister gi famdagi resign tawkraba matung state asida laingak pairiba BJP gi manungda political gi Oiba charangna bathokliba asiga mari leinana yengsinba lakhiba BJP gi Northeast in charge Sambit Patrang asi ayuk Raj Bhavan Imphal da laktuna Manipur gi governor Ajay Kumar Balaga unaduna wari sanakre Sambit Patrana ngasi ayuk pung 10 rom tarakpada Raj Bhavan Imphal da lakhibaga loinana mahana governor unaduna hojik oriba rajniti gi charangna ba asigi matangda Wari sanaraba matung ayuki pung 10 minute yangkai rom tarakpada Raj Bhavan Imphal dagi thoraki adubu paumi singna wahang sing hangnaba honabada mahaki oiba paukhum amata piramdana chatki Sambit Patrana ngasi governor unakhiba asi BJP gi leader singi manungda kariguma political gi ahongba ama lakpadagi khudam oina ama oiramba yai haina thajanari amadi mahakna ngarang hotel Imphal da BJP gi MLA sing unaduna hojik BJP gi oina honglakliba leadership anawba ama khanbigi thawrang asi araiba oidaba Maramna kana bu Manipur gi anauba chief minister oina khangadage haibagi chamamnaba hojik fawba laibri Sambit Patrana ngarang unaduna wari sanakhiba singi marakta MLA Sapam Ranjan K Ibomcha Sheikh Nur Hassan Sapam Kunjakeshwar amasung minister TH Bishorjit yauki aduga meeting aduda maru oina Manipur santi karamna purakani haiba hiramda mapung oina khanaki hairi Sakhangdaba singna ex MLA Bijoy Koijam gi yumda hand grenade ani langsilamle Imphal East district ki Singjamai police ki manungchana laiba Thongju Faija Laitong da laiba Thongju kendra gi hana MLA oiramba Bijoy Koijam gi yumda ngarang numidang sakhangdaba mioi singna hand grenade ani langsilamle laibak fabadagi pokhai haugdre haidi pausina hai sakhangdaba gari macha amada tongduna lakpa mioi ani ngarang numidang pung 10 makhai rom taba matamda Bijoy Koijam gi yumgi thongal maktada hand grenade ani langsilambani adubu hand grenade ani adu pokhai khidabadagi aso apan amadi amanga tadi thokide hairi bom langsilambagi pawasi Singjamai police station da piraba matungda ngase ayu pung 3 makhai tarakpa matamda Singjamai PS ki OC yauba police team amana yengsilaba matung CID amadi bom expert ka loinana lokhatkre hari bom langsilamba asibu yaningdaba Fongdoktuna ex MLA Bijoy Koijam ga yumthangnana leiminaba Koijam Bijentina fongdokhibagi matung inadi yumlakta bom langsilamba yaningde karigumba bom ani aduna pokhairamba thoklabadi aso apan sibanaba yaramlabadi kanana daita pugani haiki mahangna makha tana fongdokhibada ngarang numidang gari machada lakpa mioi anina leikai gi mioi singda Bijoy Koijam gi mayum kadaidano hanglamlaba matung numidang pung 13 makhairom taba aduaida Bijoy Koijam gi thongal da langsilambani Bijoy Koijam gi thongal ga mahaki yum ga thangnana leibani Matungda mi kungna taba mafamda bom langsinbagi thaba asi amu hana tawbiganu haina fongdokhi